ꯆꯠꯅꯕꯤꯅꯤ ꯁꯤ ꯃꯥꯏ ꯈꯨꯗ ꯂꯧꯊꯣꯛꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯥꯏ ꯖꯒꯥꯁꯦ ꯈꯔ ꯀꯣꯝꯊꯣꯛꯑꯦ ꯃꯥ ꯀꯥꯡꯉꯦ ꯆꯠꯈꯪꯉꯤꯕꯣ ꯁꯉꯥꯝ ꯗꯥꯛꯇꯔ ꯑꯩ ꯁꯣꯏ ꯂꯥꯛꯑꯣꯏꯅ ꯃꯥ ꯍꯩꯅꯧꯗꯣ ꯍꯤꯅꯪ ꯅꯃꯥꯏ ꯀꯩ ꯇꯨ ꯂꯤꯂꯤ ꯄꯨꯔꯥ ꯍꯦꯎ ꯏꯁꯀꯥꯏꯗꯅꯣ ꯐꯥꯔꯅ ꯆꯦꯟꯗꯧ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯈꯔ ꯑꯗꯨꯝ ꯀꯣꯝꯊꯣꯛꯑꯦ ꯃꯌꯥꯝ ꯆꯠꯄ ꯌꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯊꯣꯛꯂꯛꯏꯅꯦ ꯄꯣꯠ ꯂꯩꯔꯨꯁꯦꯅ ꯁꯤꯗꯤ ꯂꯩꯅꯥ ꯃꯌꯥꯝ ꯍꯦꯟꯒꯠꯂꯛꯑꯅꯤ ꯃꯁꯤꯡ ꯃꯌꯥꯝ ꯍꯦꯟꯒꯠꯂꯛꯑꯅꯤ ꯂꯝꯕꯤꯗꯤ ꯊꯤꯡꯉꯦꯕꯀꯣ ꯂꯤꯂꯥꯁꯤ ꯊꯣꯡꯉꯣꯂꯦ ꯍꯌꯦꯡꯗꯒꯤꯒ ꯃꯄꯥꯟꯒ ꯊꯣꯛꯂꯛ ꯌꯥꯄꯣꯠꯇꯦꯀꯣ ꯁꯤꯗꯤ ꯄꯨꯔꯥ ꯗꯦꯟꯖꯔ ꯑꯣꯏꯔꯅꯤ ꯑꯩ ꯇꯔꯕꯨꯖ ꯂꯩꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯪꯒꯨꯔꯁꯨ ꯂꯩꯅꯤꯡꯕ ꯁꯤ ꯍꯦꯟꯒꯠꯂꯛꯑꯅꯤꯌꯦ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯤ ꯗꯤꯃꯥꯔꯠꯇꯅꯤ ꯗꯤꯃꯥꯔꯠꯇꯅ ꯍꯦꯟꯅ ꯁꯦꯐ ꯑꯣꯏ ꯃꯣꯏꯗꯤ ꯌꯥꯝꯅ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯔꯒ ꯇꯧꯕꯅꯤꯅ ꯗꯤꯃꯥꯔꯠꯇ ꯑꯣꯏꯅ ꯆꯠꯇꯣꯏꯅꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯁꯅꯥꯄꯣꯠ ꯌꯣꯟꯕ ꯗꯨꯀꯥꯟꯁꯨ ꯂꯣꯏ ꯍꯥꯡꯉꯦ ꯍꯥꯏꯕ ꯐꯤ ꯌꯣꯟꯕ ꯗꯨꯀꯥꯟꯁꯨ ꯍꯥꯡꯉꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯂꯩꯔꯗꯤ ꯂꯣꯏ ꯂꯧꯅꯔꯅꯤ ꯑꯩꯈꯣꯏꯁꯨ ꯂꯣꯛꯗꯥꯎꯟ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯅ ꯂꯩꯕ ꯆꯠꯂꯤꯔꯣ ꯆꯥꯗꯕꯗꯤ ꯌꯥꯗꯦ ꯊꯛꯇꯕꯗꯤ ꯌꯥꯗꯦ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯉꯤꯁꯤꯅ ꯃꯤ ꯂꯣꯏ ꯂꯥꯛꯑꯕ ꯑꯃ ꯇꯧꯋꯦ ꯃꯣꯏꯁꯦ ꯆꯪꯉꯝꯗꯥꯏꯁꯤꯗ ꯊꯔꯃꯣꯃꯤꯇꯔꯁꯤꯅ ꯇꯦꯝꯄꯔꯦꯆꯔ ꯆꯦꯛ ꯇꯧꯔꯦ ꯑꯗꯨꯒ ꯆꯪꯍꯜꯂꯦ ꯀꯩꯒꯨꯝꯕ ꯇꯦꯝꯄꯔꯦꯆꯔ ꯂꯩꯔꯝꯃꯗꯤ ꯆꯪꯍꯟꯗꯦ ꯑꯗꯨꯒ ꯁꯦꯅꯤꯇꯥꯏꯖꯔꯁꯨ ꯃꯣꯏꯅ ꯂꯣꯏ ꯄꯤꯌꯦ ꯑꯗꯨꯒ ꯆꯪꯍꯜꯂꯦ ꯃꯣꯏꯅ ꯆꯪꯕꯗꯣ ꯊꯛꯀ꯭ꯔꯥ ꯑꯩ ꯍꯥꯏꯗꯧꯁꯦ ꯂꯤꯂꯤꯗꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟ ꯁꯤ ꯆꯨꯝꯕ꯭ꯔꯥ ꯈꯔ ꯆꯨꯝꯃꯦ ꯂꯥꯛꯑꯣ ꯄꯥꯄꯔꯅꯤ ꯀꯩꯗꯧꯒꯦ ꯍꯥꯏꯁꯦ ꯃꯤ ꯃꯌꯥꯝꯁꯦ ꯁꯤꯗ ꯂꯥꯛꯑꯦ ꯁꯤꯗꯅ ꯌꯥꯝ ꯆꯦꯛꯁꯤꯜꯂꯦ ꯑꯗꯨꯒ ꯃꯤ ꯂꯣꯏ ꯁꯤꯗꯩ ꯂꯩꯅꯩ ꯑꯅꯝꯕꯅ ꯑꯇꯩ ꯗꯨꯀꯥꯟꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯗꯤꯌꯦ ꯑꯗꯨꯅ ꯁꯤꯗ ꯑꯅꯝꯕ ꯂꯥꯛꯑꯦ ꯂꯣꯏꯅꯃꯛ ꯆꯦ ꯈꯀ꯭ꯔꯥ ꯀꯧꯋꯦ ꯔꯦꯗꯤ ꯇꯨ ꯏꯠꯅꯦ ꯔꯦꯗꯤꯃꯦꯗꯅꯦ ꯑꯗꯨꯒ ꯃꯤꯊꯤꯒꯤꯁꯤꯅ ꯑꯉꯥꯡ ꯄꯥꯝꯁꯨ ꯄꯥꯝꯕꯅꯦ ꯑꯗꯨꯒ ꯑꯇꯥꯅ ꯁꯦꯝꯕꯅꯦ ꯍꯦꯜꯗꯤꯁꯨ ꯑꯣꯏ ꯍꯥꯏꯌꯦ ꯅ꯭ꯌꯨꯇ꯭ꯔꯤꯟꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯁꯤ ꯄꯤꯖꯕ ꯃꯍꯨꯠꯇ ꯁꯤꯁꯦ ꯄꯤꯖꯕ ꯑꯗꯨꯝ ꯌꯥꯏꯌꯦ ꯑꯉꯥꯡꯈꯩ ꯑꯗꯨꯝ ꯆꯥꯏ ꯃꯊꯛꯁꯦ ꯅꯍꯥꯟꯒꯩꯗꯤ ꯂꯣꯟꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯍꯥꯡꯉꯦ ꯃꯣꯏꯁꯦ ꯀꯩꯅꯣ ꯃꯊꯛꯀꯤꯁꯦ ꯈꯔ ꯀꯣꯜꯂꯤꯛꯀꯤ ꯈꯔꯗ ꯍꯥꯡꯕ ꯃꯥꯜꯂꯦ ꯐꯤꯒꯤꯗꯤ ꯍꯥꯡꯗꯦ ꯃꯊꯛꯀꯤꯗ ꯅꯍꯥꯟꯗꯤ ꯁꯤ ꯍꯥꯡꯗꯦꯕ ꯃꯣꯏ ꯁꯤꯒꯤꯗꯤ ꯌꯥꯔꯝꯃꯣꯏꯕ ꯃꯊꯛꯇꯅꯦ ꯀꯣꯜꯂꯤꯛꯀꯤꯗꯣ ꯑꯃꯨꯛ ꯇꯧꯔꯝꯒꯅꯤꯕ ꯕꯣꯇꯜ ꯀꯩꯀꯥꯗꯣ ꯁꯤ ꯊꯤꯡꯖꯤꯜꯂꯦ ꯍꯥꯏꯕ ꯃꯣꯏꯁꯤꯁꯦ ꯍꯥꯎꯁ ꯀꯤꯞ ꯃꯌꯥꯝ ꯊꯝꯃꯦ ꯑꯗꯨꯒ ꯂꯣꯏ ꯁꯦꯡꯇꯣꯛ ꯈꯣꯠꯇꯣꯛꯇꯅ ꯌꯥꯝ ꯅꯥꯟꯅ ꯇꯧꯋꯦ ꯁꯪ ꯀꯕꯔꯗꯣ ꯂꯨꯄꯥ 50 ꯄꯤꯕ ꯌꯥꯎꯋꯦ 50 ꯄꯤꯕꯁꯨ ꯑꯗꯨꯝ ꯐꯖꯩꯌꯦ ꯑꯗꯨꯝ ꯌꯥꯏꯌꯦ ꯑꯇꯩ 70 ꯄꯤꯕ 79 80 ꯄꯤꯕ ꯃꯈꯜ ꯃꯌꯥꯝ ꯌꯥꯎꯋꯦ ꯌꯥꯡꯈꯩ ꯑꯣꯏꯔꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯑꯗꯨꯝ ꯑꯦ ꯐꯖꯗ꯭ꯔꯣ ꯁꯤꯗꯤ ꯀꯨꯁꯟ ꯀꯣꯕꯔ ꯂꯩꯔꯗꯤ ꯀꯨꯁꯟꯁꯨ ꯂꯩꯔꯣ ꯀꯨꯁꯟꯁꯦ ꯃꯣꯏꯁꯨ ꯃꯤ ꯑꯃꯇ ꯂꯥꯛꯇꯦ ꯅꯍꯥꯟꯈꯩ ꯍꯥꯡꯗꯕꯅꯤ ꯃꯊꯛꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯥꯡꯉꯤꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕꯩ ꯆꯤꯌꯔꯗ ꯐꯝ ꯄꯤꯂꯣ ꯀꯣꯕꯔ ꯐꯖꯕ 80 ꯂꯩꯔꯝꯃꯦ ꯐꯖꯕ 80 ꯄꯤꯂꯣ ꯀꯣꯕꯔ 60 ꯐꯖꯗ꯭ꯔꯥ ꯐꯖꯩ ꯅꯪ ꯂꯨꯍꯣꯡꯕꯗꯣ ꯍꯥꯞꯄꯤꯔꯒ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯖꯤꯅꯤꯒꯤꯗꯔꯥ ꯅꯣꯏ ꯑꯅꯤꯃꯛꯀꯤ ꯌꯨꯝ ꯊꯣꯛꯑꯝꯗꯥꯏꯗ ꯂꯩꯒ꯭ꯔ ꯂꯣꯏꯔꯦ 79 ꯄꯤꯗꯣ 79 ꯁꯤ ꯐꯖꯩ ꯖꯨ ꯂꯥꯎꯔ ꯐꯝꯕꯅꯤ ꯂꯤꯂꯤꯁꯦ
비디오 남은 거 갖고 나오지. 아두는 게 아노. 하 싫어. 저니 싫어 봐양 카이. 아관. 마쿠레 구산타나메. 이게 야로. 시피지. 아두가 누 하피냐 몇 페이지냐 또 뭐. 아두네 암 헬레 페이지 봐. lại khẩm sẽ là gì nữa mà yết nhà như vậy Dia pada cuma orang dia mana kira. với lại khẩm mà đó là nanti sampai nih. Asing bagi price ini 426 nih pokok. Di mata nih, kami kata piman. cái gì mà không biết gì là đây gì mà có cái này tổng giá mới tổng giá không đẹp mà kẹp phía kia kẹp phía Siapa pula? nhớ kẹp bạn Oh, sih ketang. Yang ini lagi, Pak. em phải dạy hai bạn tổng不是这亲那的你不是干他们不定我们一起看不到em phải dạy bạn She's just talking about the blood step cái này. Emma, Chị cứ xin gặp con này. sini kan betul ni kerja betul. Podcast tu, podcast tu 199. Macam tu nak baca 199. Kacau begini kan, 199 macam tu nak kan. Xin là biết rồi nè. Cái gì? Cái cái just cái thằng ở đi xuống qua thằng. Asal nak ngam macam itu bu. Sini pickle tu. Masala mie thuốc nó đôi nó của gam hết rồi. Nghịch bây giờ con này đấm miệng luôn vậy. Aduh cái khối nông farm đi ni. Để xin thằng lên cho mày. Aduh đi chân thật lệ. Ai đến lên. Tập mà này mình động nó xỉn thì không nghe đi.